ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯦꯛ ꯁꯥꯕꯗꯤ ꯍꯩꯅꯤꯡꯕ ꯇꯝꯕ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯀꯦꯛ ꯁꯥꯕꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯀꯦꯛ ꯁꯥꯕꯗ ꯀꯔꯤ ꯀꯔꯤ ꯍꯥꯞꯀꯅꯤ ꯗꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯀꯥꯟꯗꯗꯤ ꯀꯦꯛ ꯁꯥꯕꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯩꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯦꯛ ꯁꯥꯕ ꯍꯩꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯀꯦꯛ ꯁꯥꯅꯤꯡꯕꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯐꯨꯜ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯦꯛ ꯁꯥꯕꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯀꯩ ꯀꯩ ꯍꯥꯞꯀꯅꯤ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯪꯕꯤꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯀꯦꯛ ꯁꯥꯕ ꯍꯧꯔꯁꯦ ꯑꯍꯥꯟꯕꯗ ꯌꯦꯔꯨꯝ 4 ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯚꯦꯅꯤꯂꯥ ꯑꯦꯁꯦꯟꯁ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯁꯤ ꯐꯖꯅ ꯍꯥꯟꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤꯕꯀꯣ ꯑꯗꯨ ꯃꯤꯛꯁ ꯇꯧꯕꯁꯦ ꯍꯦꯟꯒꯤꯁꯨ ꯂꯩꯕꯅꯦ ꯈꯨꯠꯅ ꯑꯗꯨꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯗꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯆꯤꯅꯤ ꯄꯥꯎꯗꯔꯁꯦ ꯆꯤꯅꯤꯗꯣ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯁꯤ ꯍꯥꯞꯄꯅꯤ ꯑꯗꯣꯝꯒꯤ ꯊꯨꯝ ꯍꯟꯅꯤꯡꯕ ꯆꯥꯡꯗ ꯍꯥꯞꯄ ꯌꯥꯏꯕ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯔꯅꯤꯕꯀꯣ ꯁꯤ ꯃꯤꯛꯁ ꯐꯖꯅ ꯇꯧꯗꯣꯏꯅꯦ ꯍꯣꯔꯦꯟ ꯁꯤꯗ ꯐꯣꯝ ꯑꯃ ꯂꯥꯛꯀꯅꯤꯕ ꯀ꯭ꯔꯤꯝ ꯍꯥꯏꯗꯤ ꯀ꯭ꯔꯤꯝ ꯑꯣꯏꯕ ꯇꯥꯏꯞꯇꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯚꯦꯖꯤꯇꯦꯕꯜ ꯑꯣꯏꯜ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯆꯥꯂꯨꯅꯤ ꯑꯃ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗꯥꯗꯣ ꯂꯧꯕꯤꯔꯅꯤ ꯃꯦꯖꯔꯃꯦꯟ ꯑꯩꯅ ꯃꯈꯥ ꯑꯗꯨꯝ ꯊꯥꯔꯦꯗꯅ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯆꯣꯀ꯭ꯂꯦꯠꯀꯤ ꯁꯥꯗꯣꯏꯅꯤ ꯑꯗꯨꯒꯤ ꯀꯣꯀꯣ ꯄꯥꯎꯗꯔꯁꯦ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯑꯅꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯤꯗ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯕꯦꯀꯤꯡ ꯁꯣꯗꯥ ꯑꯅꯤꯃꯛ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯅꯤꯛꯄꯤꯔꯅꯤꯕ ꯁꯤꯁꯦ ꯅꯤꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯇꯨꯝ ꯃꯇꯨꯝꯒꯨꯝꯕ ꯌꯥꯎꯕꯗꯣ ꯑꯗꯨ ꯌꯥꯎꯗꯅꯕ ꯅꯤꯛꯏꯅꯦꯕꯀꯣ ꯁꯤꯗ ꯁꯪꯒꯣꯝ ꯑꯃꯨꯛ ꯈꯔ ꯑꯦꯗ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯁꯤꯁꯦ ꯃꯤꯛꯁ ꯇꯧꯗꯣꯏꯅꯦꯕ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯐꯖꯅ ꯇꯧꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯜ ꯑꯃ ꯂꯧꯔꯅꯤ ꯀꯦꯛ ꯇꯤꯟꯁꯦ ꯑꯃ ꯂꯧꯔꯅꯤ ꯑꯗꯨ ꯂꯩꯇ꯭ꯔꯒ ꯁꯨꯝ ꯇꯦꯡꯀꯣꯠ ꯑꯃꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯗ ꯑꯣꯏꯜꯗꯣ ꯐꯖꯅ ꯊꯥꯎꯗꯣ ꯐꯖꯅ ꯇꯩꯕꯤꯔꯅꯤ ꯕꯇꯔ ꯄꯦꯄꯔ ꯍꯥꯞꯄꯅꯤ ꯕꯇꯔ ꯄꯦꯄꯔ ꯃꯊꯛꯇ ꯑꯃꯨꯛ ꯇꯩꯔꯅꯤ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯀꯦꯛꯇꯣ ꯀꯥꯁꯤꯜꯂꯒ ꯅꯞꯁꯟꯗꯅꯕꯅꯦꯕꯀꯣ ꯅꯞꯁꯟꯗꯅꯕꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯀꯦꯛꯀꯤ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯀꯦꯛꯀꯤ ꯕꯦꯇꯔꯗꯣ ꯑꯗꯨ ꯍꯥꯞꯄꯅꯤ ꯁꯤꯗ ꯁꯤꯁꯦ ꯑꯃꯨꯛ ꯄꯣꯞ ꯁꯨꯃꯥꯏꯅ ꯐꯨꯕꯤꯔꯅꯤꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯀꯨꯝꯕ ꯂꯩꯍꯧꯗꯅꯕꯅꯦꯕ ꯃꯊꯪꯗ ꯈꯥꯡꯁꯦ ꯑꯩꯅ ꯊꯥꯡꯀꯠꯂꯦ ꯑꯗꯨꯒ ꯁ꯭ꯇꯦꯟ ꯑꯃ ꯍꯥꯞꯄꯒ ꯁꯤꯁꯦ ꯄ꯭ꯔꯤꯍꯤꯠ ꯇꯧꯔꯦꯕ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯂꯣ ꯐ꯭ꯂꯦꯝꯗ ꯄ꯭ꯔꯤꯍꯤꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯁꯥꯕꯩꯗꯨꯗ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯉꯁꯥꯏꯒꯤ ꯀꯦꯛ ꯑꯩꯈꯣই ꯕꯦꯇꯔꯗꯣ ꯑꯩꯅ ꯁꯦꯝꯈꯤꯕꯗꯣ ꯍꯥꯞꯄꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ 35 to 45 ꯃꯤꯅꯤꯠ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯅꯤꯀꯣ ꯀꯦꯛꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯤꯛ ꯑꯃ ꯇꯧꯔꯒ ꯊꯤꯜꯂꯒ ꯌꯦꯡꯕꯤꯔꯅꯤ ꯁꯤ ꯁ꯭ꯇꯤꯛꯁꯤꯗ ꯆꯣꯠ ꯂꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯀꯦꯛꯇꯣ ꯉꯥꯛꯇꯪ ꯊꯝꯕ ꯌꯥꯔꯤ ꯑꯣꯏꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯃꯨꯜꯂꯦ ꯍꯧꯖꯤꯛꯁꯤꯅ ꯁꯨꯒꯔ ꯁꯤꯔꯞ ꯁꯥꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯂꯧꯕꯤꯔꯦ ꯁꯤꯗ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯅꯤ ꯆꯤꯅꯤꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃ ꯌꯦꯡꯉ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣꯀꯣ ꯃꯥꯒꯤꯗꯤ 3 ꯁ꯭ꯄꯨꯟ ꯂꯧꯔꯦ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯆꯤꯅꯤꯁꯦ ꯇꯨꯝꯍꯜꯂꯅꯤꯕꯀꯣ ꯆꯤꯅꯤꯁꯦ ꯇꯨꯝꯃ ꯃꯇꯨꯡꯗ ꯁꯥꯏꯗ ꯊꯝꯕꯤꯔꯣ ꯉꯥꯛꯇꯪ ꯏꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯅꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯀꯦꯛ ꯁꯦꯝꯗꯣꯏꯅꯤꯅ ꯆꯣꯀ꯭ꯂꯦꯠ ꯑꯩꯈꯣꯏ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯅ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯋꯤꯞꯄꯤꯡ ꯀ꯭ꯔꯤꯝꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯁꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯦꯗꯅ ꯑꯗꯨꯒ ꯁꯤꯅ ꯋꯤꯞꯄꯤꯡ ꯀ꯭ꯔꯤꯝꯗꯨꯅꯦꯕ ꯁꯤꯗ ꯁꯨꯒꯔ ꯄꯥꯎꯗꯔ ꯈꯔ ꯑꯦꯗ ꯇꯧꯔꯦ ꯚꯦꯅꯤꯂꯥ ꯑꯦꯁꯦꯟꯁꯤꯅ ꯐ꯭ꯂꯦꯕꯔ ꯑꯣꯏꯅꯕꯅꯦꯕꯀꯣ ꯁꯤ ꯃꯤꯛꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯣꯀ꯭ꯂꯦꯠꯇꯣ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦ ꯁꯤꯁꯦ ꯆꯣꯀ꯭ꯂꯦꯠ ꯀꯂꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯆꯣꯀ꯭ꯂꯦꯠꯀꯤ ꯁꯥꯗꯣꯏꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯃꯤ ꯑꯇꯣꯞꯄꯒꯤꯁꯨ ꯑꯇꯣꯞꯄ ꯃꯥꯒꯤ ꯍꯩꯅꯕꯤ ꯂꯩꯔꯝꯒꯅꯤ ꯑꯩꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯀꯦꯛꯇꯣ ꯑꯩꯅ ꯂꯧꯔꯦ ꯊꯥꯡꯁꯨꯔꯤ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯔꯥꯎꯟꯗꯣ ꯀꯛꯑꯦ ꯐꯖꯅ ꯑꯗꯨꯒ ꯀꯦꯛ ꯕꯦꯁꯇꯨꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯎꯞꯊꯣꯛꯑꯦꯗꯅ ꯑꯁꯤ ꯕꯇꯔ ꯄꯦꯄꯔꯁꯤ ꯁꯦꯠꯇꯠꯂꯅꯤ ꯑꯃꯨꯛ ꯀꯥꯎꯗꯅꯤ ꯁꯦꯠꯇꯠꯍꯧꯔꯒꯅ ꯁꯤ ꯐꯖꯅ ꯁꯦꯠꯇꯠꯂꯅꯤ ꯑꯗꯨꯒ ꯁꯤ 3 ꯊꯣꯛꯅ ꯀꯛꯄꯤꯔꯅꯤꯕ ꯄꯥꯅ ꯑꯗꯨꯝ ꯊꯥꯅ ꯇꯧꯒꯦꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯄꯥꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ 3 ꯊꯣꯛꯅ ꯀꯛꯑꯦ ꯁꯤꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯁꯦꯝꯈꯤꯕ ꯀ꯭ꯔꯤꯝꯗꯣ ꯑꯗꯨ ꯈꯔ ꯇꯩꯔꯦ
ꯑꯗꯨꯒ ꯁꯤꯗ ꯐꯥꯔꯁ ꯂꯦꯌꯔ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯑꯩꯅ ꯁꯦꯝꯈꯤꯕ ꯁꯨꯒꯔ ꯁꯤꯔꯞꯇꯨꯅꯦꯕ ꯁꯤꯁꯦ ꯑꯁꯤ ꯍꯥꯞꯄꯦ ꯀꯦꯛꯁꯤꯁꯤꯅ ꯁ꯭ꯄꯟꯁ ꯍꯥꯏꯗꯤ ꯁ꯭ꯄꯟꯁꯁꯦ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯒ ꯂꯩꯅꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯌꯔꯁꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦꯕ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯁꯤꯅ ꯂꯥꯁ ꯂꯦꯌꯔꯅꯦꯕꯀꯣ ꯏꯔꯣꯏ ꯂꯣꯏꯕ ꯂꯦꯌꯔꯗꯣ ꯍꯥꯞꯄꯦ ꯁꯤ ꯃꯊꯛꯇ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯑꯃꯨꯛ ꯈꯔ ꯇꯩꯕꯤꯔꯅꯤ ꯑꯗꯨ ꯁꯤ ꯃꯊꯛꯇ ꯀ꯭ꯔꯤꯝꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯗꯦꯀꯣꯔꯦꯠ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯩ ꯁꯨꯝ ꯌꯨꯝꯗ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯀꯥꯕꯛ ꯁꯦꯝꯃꯦ ꯑꯩ ꯑꯗꯨꯒ ꯄꯥꯏꯄꯤꯡꯁꯤꯗ ꯀ꯭ꯔꯤꯝ ꯍꯥꯞꯄꯒ ꯅꯣꯖꯜ ꯇꯧꯔꯒ ꯗꯦꯀꯣꯔꯦꯠ ꯈꯤꯇꯪ ꯇꯧꯔꯦ ꯑꯩ ꯇꯧꯗꯕꯤ ꯊꯝꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯐꯖꯗꯦꯅ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯁꯦ ꯈꯔ ꯍꯥꯞꯄꯦ ꯁ꯭ꯄ꯭ꯔꯤꯡꯀꯜꯁꯦ ꯈꯔ ꯍꯥꯞꯄꯦ ꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯐꯖꯕ ꯍꯦꯟꯒꯠꯂꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯈꯤꯕ ꯆꯣꯀ꯭ꯂꯦꯠꯇꯣ ꯁꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯦ ꯆꯣꯀ꯭ꯂꯦꯠꯀꯨꯝꯕ ꯌꯥꯎꯕꯁꯤꯅ ꯑꯉꯥꯡꯅ ꯍꯥꯎꯋꯤꯗꯅ ꯁꯤꯗꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯥꯊꯣꯛꯑꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ